Chenthakiba ijildi balon wangna khaduna mikup amatasu thinglaga thamba ngami. Adubo matam kaubi magi ijildi kananusu thingba ngamda ningaidana chenthari. Kanagi punsi mangkiba kana amuk chatkidawri khangbide matam kaubi mahakna. Ningtham sanglakpagi haunasa maikai khuding liri sitpa namibana chen chongduna sanari. Langbangi maisana chak thekluraba taibangni khanbanara maikai mari mamna nongsu thili haithari. Chillaba mathausingda mikup khara lapthokluraba mapang anido punna phaminaraga leiri. Mahosana chiklaba library do tariba nongduna amuke hena chikhalle. Maong maril taraba yinglu khuding khutsem amadi mahosagi leitengna inot haplaba konungi phajabado yenglaga lei. Tap tari manongduga loinana atappa khonjelda wari su tawri. Mona tapna maral adugi hairuradi matik thokna lakna dawne. Angangda nungaite. Ai chalui Royal Infirmary da mayamna seba tawraga lehawi. Masado thoidokpadi tawdre. Adu oirasu yambungna khara phajana yengo haibagi thambani. Nangsu sangladi chaludana laisana aisu khanbani aduba hekta ngamde. Anawba rules mayam semdokpase yaumai. Migi mamangda akanba saraso ai mathayam sai. Babagi manaktasu chatningi aduba hekta ngamde. Yum anawba masari haina tai. Royal Guard so khara thamba malini. Why do the lies and me tawri? Yamungnani, mana loina sinbani. Miga patabasida khara checksina leibado. Parina khalaba, aisu yeludre. Tentakna haizabani liesana, manungda mairabana silangam gadabado, khalubada, monaso nokninglactuna nokmi tawragli. Yambungse hanagamana. Mohong mataw yam hongi. Adubo nang leitaba matamdadi hanaga hamu-hamunida. Chumdring hekta lei. Bisumdo aray kay suklaga. Kaubo po kizaba pibamdada. Ado nangga leiradi isum tawde. Ado yamungse nangba yam nungsiba mali. Momo minokto mangdi. Angawbo mabu ningsingbaga nokladuna khomi maso. Ahanba huba numittagi yambungna ibu khali haiba khangida. Mittabu saksang uri aina bora kaba pisabado changang mundana pithakpado sing akhoi bahap laga manado ningsing lubada noi ningsi ko matam se khangaude miyoi bagi punsi se atin manamit kharaduna pumman he onki adubo aina ngonda haining bawa amadi lei. Laisa mona de yingli karino haibagumna mona khonjel khara taptharaga makhatai noini lapthokna gano noi ani ge apun basaklona mana loinai da papangal kaya ama hapkani haibase sisa nangyan taw nangi kari wa khalaiba ai khangde adubo yamung bukui nei thokano laisa matamgi chelse phibam kaina chili ningamdana lelhauba punsidi oyaningde yamung sunangso wahaidugi pakum pigi ngamde mekup khara wakhal khanbugo tumin leiramlaga hairei nungsibagi de yam nungsida yamung leibagi aina chokthokjabani mana ai nungsibagi mingda khudong chaba lawma natte aina tawriba khudingse yamungini aikhoigini miyamgi damakni. Adubo ma ay amato oibagi lambida ay changindri. Ma ay gi oiba punba saklon kaya sagalakpada ay gi thawna halakani. Handrabaso mahusana namdana hankini. Mayam sige mathakta chaithokliba amot pa mayam se yambung na tasan mangamloy. Maramdi yambung na imasibo thamoy da china lale. Masina pumnamak soirakpagi maong ubada ay tumina lay thokpa ngamde.
Mona laizagi makutto tapna paisilaga themjinbi khoi saunaraba mataudo. Aikhoi su leiri. Pangma ngam mating soidana pangani. Atoba laisa nang chiksilo. Nangna thangba khongthangi tongmang yenglagani. Adobo makhoi de dugumba wakhal leitabani. Saing chaba sani ngasi haying hausi. Makhoi gi hingsadi mafamna tamnaidana chathabani. Achumba magni mafam matam leite makhoida. Tanjawa phangladi thawai launaba sem saduna leibani. Luthaba wakhal amadang yak leiruraga laisa phamlambadagi hawgalaga hairi. Aduna bo aiso yamungda ningai torisini. Imasi nungsiraso aina tawba thabakta yamungna thingba thamloi haiba ai munna khangi. Yamung se pangdaba natte. Minungsi aduna makhunna pangthokpa ngamjadabani. Ngamdabanina aina tasinbiba karisu kaide. Ado ai manungda leiroge chemona yamungna ibo hangladi ude thengnade khombiyo. Monagi pakum amata taramda laisa manung lomda hato hato changkre. Monasu laisa gi maike yenglaga sordo amuk tang tapna hontaraga mamaido amuk laisilakli. Adubo thonglomda gi changakliba ani do obada phamlambada gi phu hawalaga nofet tawi. Maira bayorakpana taramda kawrai. Yambo aisu yamu unagi khalambani. Lariki matangdo wa khanagena. Mina nganglido tai khangde tadi khangde meraba koibado mamituna kro kro otuna yingli atuga gyan taba saraga amukhumi chanabigi puya thamkomana thamoigi puya si hanamte iboloshinge kadom leikige ai thamoi puya ibidubo ngangna mamitto naget koini yinglaga direct thamliba domda grong changsinkhre pakhum pisagi amuk nang haudraba monado bit leitana liodo onsilei Matai manau chap heng mane pulap amungau mina kidana konung se salak sa batari wo haide da leo nok laga nakan gi sokri do chingthok laga famthei ngau ge ngau sunu yawi ru dra loire moi thokpa kanade inak ta fam lao nong ga chubasida nushi wari sa se punsi se action film da sum leibasi ai wari oigda bam khanase Mona makha taraktre masuliyo da mamitto paini yinglaga nakan da fam tharakli. Manung changsilaga leiba kani konung da leiriba miyam dugina tongana lei. Aduga makhoi royal family khaktana changnaba tonganba masu thambani. Nupado ko yingduna purpop changsilakpani. Sum yinglakpana table amada famlaga leiriba nupidu ure. Maduta tamairaba nokfet tawkre nokmi manakta fatchang silaga phamtharai laisa yenglakte mamituna lairiktuda yengna hairi itong koin inari sakai gino yambungna maduga mo walo bigadaba nupa nate nokla khumlami kharang ngausaba adasum nupi noidi nupanaga gri takpase hek pamjrina chimbal na hydroso thamoina pamlamgadabado uhubada inabibani no yambung wa khangra laija suktuna yengle inupaduda hanagum amuk lairik tuda yengkre ngayakti chapleblaga akoibado yenglega lei meraba bakoina family bado thongnau maya oibana nonggi irik macha paisilai thongnau tudagi yengbada herang lerangi sangsar pumnama ugumum khawi tapna sum yenglaglaga laisada mon silakle yengna khangaude tampakta thamliba laisagi khutuda khangpai paisilai amuksu khangli mataudo laisa sauna mingona ya meaning rona nakok to fawu machi amta su khalo kai doge sak phaja thokpani ingmana untari sinang khangro kadai amadu supiro nangi larik se ai phakpirake ngangna mairaba laisagi makhut amadu su lamlaga pulapna paisili nupidugi khutnabo piklibra mairabagi khutnabo chawribra makhut hamatana paisinbada thongkre ngangna makhut namado lamduna chemaido phakpi nang aina luna tawbasida yam phawum tawri aisu nangna haringke adum yani yadaba ngamde
Kamay torino khangde. Nasaktu ne nung he nung shiradana. Nakhon ka do nong tharaga khang ching laga yambung he korok pada. Order tong na baya sa ka thok laga hekta lerami. Yambung. Hai nai na itap tap na mo kok silagle. Mera bache phaklam madu tok laga laisa da fat ying le. Nupi no masado mera bada on silak toraga makhatai. Ai wam ta hai ba. Mera banok laga. Hayo ne. Amanati chama hai gira lising hai gira. Ay adum tara dong ni. Laisang hak lep laga khali. Hai sira hai ri sira matagum. Mikup khara wakal khalam laga tablam na hai. Royal Court ki mifam da ayam ta yauge ba. Taba makta da mairaba mata hai fit sai. Adubu mai thong do thokte. Ma bu tatu yeng li bado. Nokmi nushini yeng biraga hai ri. Siza yamong wahai gi munata. Laisa khumde yeng pata maging le. Mera basor tam na hontharaga makhatai. Royal Court hai badu dine nupi changba yade. Matang sida nupi hantana khanba khandabagi wanati. Masidi nupa ngaktagi court ni. Magi mathau oina bane. Karigumba aina naduna leiraga nangna mahut sinbade yai. Maramde nangai nupi ni. Adubo yamung di nadedana. Aduna nang maduna tabam hayo. Royal Court nang na semdok ning bayawraso aingonda hayo. Nangi wado puraga ichatke. Nang na pamado thabo onthok na bakhutak tisinge. Wahai du da laisa mamai do khangmak maksankre. Sawbagi matawdi utte haibabo tablam na hai. Phare adudi. Yamung sumi pham chatkadaba natra chatpiroro. Si hairu da makhut tu fat lautoi. Hanagum amok tumina famduna larik tu yeng nekre. Magi matawdo mairaba hak tumin yeng lambani. Adubo wahi amadi hairudre. Phamlambadagi tapna hogalaga thokre. Ma hek thokkibaga laisa larik te yeng lamba mamito. Thongnaw romda tapna onthoklaga wakhal khalli. Changdaba yadabani. Internet court sigi manungda kunjo leite. Ai mabu yengdaba yadabani. Maon khanba wakhalda lupsina leikre. Pak hek choithoke ngamde. Ngahakti wakhalgi manglanda tawraga le. Adubo khango korakpa khonjel amada laisagi wakhal kaikre. Kanano khanna ta yengle. Mona makhutta paiba chedo laisagi mangda thamlaga. Se yambungda nangonda piyo hairambani. Kaino noina taina nausiba. Mai yengnaraga chithi oina mung thanaraba. Wado ngangda mona mung thokre. Mathup amakhak thuplanga leiba chedo phat phaklaga yengi. Marol ama asumna iri. Suktangano. Ai leilina nangi mai thongna nungai tabagi mami ama takhibado. Isane isase yam pangdaba. Sangsar sida khwaidagi mai thiraba nupa amagum phawale. Royal Conference yauge haidai. Chalo loishaloro. Ai sangam de hairanga boida khangan kige. Nangidama aina thugaiba ngamloidaba rule leite sisa. Chalo loishanjaruro. Iramlibo wahai singdo parabada harawnagum aduga nungsibagum laisa khonjel pikna nokthokki. Chedo phajana mathop thoplaga machinna murmum soli. Nupani kaina inung henung siradana. Ngang na phuk hagolaga paramba larik to hanagum irinjana thamlamlaga library dagi prapap thorakle. Chinga thabaka thabak hali haibaduni. Fangadoriba Royal Court ki mifam aduda pau yorakle. Mera bagi mahut laisa oina laglani haiduna. Mayamdu mahi langnei court adugi official singdudi wa ngangde. Adubu mifam aduda guest oina lagliba politician singdudi mahi magi thokpa ngrung ngangne. Adubu makhoigi apam da mari yetpa nangdringe laisa yoksilakpa na hankre. Thongzaududagi changlakpada mayam phukphuk hagonne. Mayamda amuktang yenglamlaga laisa mairabana hegek phamba adomda changsilaga phamkre. Maga punna changminarakpa boiso laisa gi hek nakan gi famduda famthai. Mayamdo mathang famthanare. Adubo wado hofam mai khangde. Mahutadagi chanarakpa ningthaugi nupida maminda kanna yengba yadabagi fibamdo ngasiso adumak mangakli. Court official singdo wa haudokpagi inaduna leiringe.
Kunjona kaisu thausadabugum mamaidu fatnon khalaga hairi. Rules kaiba yadaba ningthawna rule thugairakpasidi fajaba khara watpra khali. Laisa kunjoda fat yinglei yengni yengna chimbalda momon nokladana khumi. Tangbal asida phamlaga loina baloina bihaibadugi nungda yauriba article singdo phakpade khara lemba watpra khali. Phakse haibro aduk usittana khumdorakpabda kunjo sauningmana loire adubo mana wa ngangi haiduna chimbal kangbaga court official amana patthalaga hairai itap tapna nolongna ngasigi mifamsi sundobani sija politician mayamna konungda kafam thokpa fando karakkidaba yamna kuire masigi matangda politician singna hairi makoisu makhoigi thabak leiduna karaktabani haiduna aduda paukumsi mafam chadabana aikoi masen unkhatnabadagi iningthaugi court yorakpani wafamsi laikhai ama taba pamjaduna hairakliba waising ado laisa yammunna tai inau noriba kok oirabaso lairik laiso ningthina tamlakpa mirak tilakpa maramna thoina hena awaba mayoknaba oide boina purakliba file duda ngak yenglamlaga konjorom da onsillaga hairi asuk yamba phandubo kari karamba mafamda sizinakiduna konungda karakpa ngamdriba lairiba paisa masingsi yamna yamli pumnamakki mamangda wangamata hange paisa mayamsi karida sizinabikibano kanana khumdringe kunjona tapoklaga makha khumlei masi nupa aikhoi wa oire nupi angangi wa natre haizariba adunda wafamsi madi miyeng changsilaktomana farani khalle karida tawki karida thadaki haibadogi proof oina chesa pikhanaba sem saba loirabani mado yenglaga ining thawna warep lawsano kunjogi bebar naptraba hongnaba khangdraba haisingduda laisa phana sawattanaba onaduna sor tapna phajinduna iremlemna khumlei Honorable Minister nakhoigi ining thawdo aigiri poroibani haibasi kaubira male kunjo laisa da sauningna yengi nupidu sodumak noktuna makha tarakli aina ngamba mana ngambagi waduna nakala amada thamkraga mayamsu loina khangbiramgani family amagi maongde lebaki aruba wari watai khudingmakta yamungdul lawba waripta aigi apam pamdagi thongzildasu leplami haibase kana amatana kaubigano ningsingbiyo matam chuppada ngangna court official adomda onsilaga hairei makha tabiyo matangsida court ki opinion sutazage thaupuba nupa amana khumlei haizage aina mayamgi mohut silaga haizage Minister mayamgi wasi inappropriate oibana aikoi yaningdebu poi asuk yam khraba senpambu hekta taraina manghanbasidi yaningde makoina pikhalakliba maram sisu loina matik chade fanna du pamlubagi natana masigi thawongsi royal court pu usittabani haiduna lawi aduna makoigi thawong sigi mayokta karigumba thaba amata paikhatpiyo yade haibasimadi khanganbiyo wai singnu tabada kunjo brang sawalaga magi haunaba ngakchaw thiktuna khumlei aikoi su tawgena tawribani noi kedogi haibano aikoi gi namak kaithokliba paisa duna pendraduna palace fundu sokchin bagi wani masna problem ama create tawraga wazaw thon basidi royal court ki am luzada ba thawongni was ingiloshin si natrabade aikoi gi sumi wate monarchy system gi mayok talairaklabadi kya nungaina roi aduk usittana nganglibadu taraga general du sawgatuna fu hogolei adubu laisana hankre phamlambadagi hogotuna makhutna table du namlaga hari kunjobo munna yenglaga layune natik lere di monarchy system gi against layune nakhoina leibaksi maipuna no hotna banghamgani hairadi layo paisa gi dama mitop miyan chada kanglei pak yolaga chagadaba nakhoina wasaw ngangbasai ngasi phauba leibak asina mipal tangdana leibase kana leibagino kanana rule tawbagino haiba nakok machaduna khanthaba ngamdabra ningthau panba leibak ni haina praja singda kari awabe pi democracy leitaba leibak ni haibadudi maming khaktagini ngasi kanglei paksina asi yawna chawkhalibase kanagi mapalna no khangdabra adu wakhal yawdaba nakhoina monarchy system bu hullaga ngangba wahai adugi nama nathandai kaizo mathom maram khangdaba ngangna laisa tapna phamthakre matam pumna makta kunjona problem ohenbasida mayam du prok chakwa makai sauningi
अदुबो ममा इबेमना कन्दुना लैखिबना मखोय उपाय लेते मेराबा मसामक्सु अदुगुम्बा मयामदो खांगलगा लेरी अदुबो कयाम कुइनबु खांगनी थमोयगी मबेमा माबु सोगलक्लबदा हाइना हाइना कुंजो अवै ताना सावगली लाइजना करिसु लेतना खनमो मोंगदो सावबना लोइनना फुदोरक्तुना हाइरेक्ले सिजनी हाइदुना चाउथोपिगनो निंथौ लई मसिजा हाइबदुदी मियामगिदमंगनी नसामक्सु मियामगिनी मियामगी थौ तौरिबा मी अमना अदुक पोंगना ngangbado haunadaba thabakni nangna court amadi leibaki politics ki maramda kari khangdana ngangliba ngarang da mabema oiraklaga leiba pumnamak khubam nungda thamgi haibagi wakhalu thado haidorakliba wadada mayamdo maya loina kanare adu usittaba kunjogi magun khangle real family bu mana karam min ingdi yingliba haibado mayik sengna tagle laisa sauning mana chimal dagi wai ama phok thokidre makhut masado china tasilaga kunjobu karigumba dhandi amadi pirege khana hagot ke tawi tanjadada boygi nakong da hapliba transfer dugi line da leiduna wari taramanu pado tamna hairi boy phone du kunjo da piu wahidu tabada boy famlambadagi fu hogoli mana ngasai dagi wangang dana leibagi maramdi merabada wari singdu tahalibani kunjogi nakta changaklaga nakong da haplibado thunamok off tawraga phone du oina pirakle kunjo yengle ikarino haibagum boy khumde phone du namdare insile matawda kunjo so phone du lauraga nakong da thammi adubu phone dagi haidorakli bawai singdu taraga kunjo lawai satkre magi pakum amatta piba ngamdringe phone du pat amu kakthakre boy so phone du tap laklaga purai mana phone du yenglige message amalai tawriba matawdu khangdamana mayamdu tumin tumin yengi boy hanago amu changsilaklaga laizagi nakta leplere phone gi message tung ha yenglamlaga mangda laiba wireless mic to da masadu khajik changsilaga hairi royal member oibada natana ining thoma kiloina bi oibiribe Mabemma Shijabo usit thoidana utkiba roditi adugi dama home minister kunjo session asigi oina ruling party dagi suspend tawre apology letter amatana kunjo bu ngakpi bangamloi magi oina piriba khudingma royal court na kudaksida lawsilagani kakpa yadraba royal order ni kunjo lemna hogot pikhiba yarani wahaiduda mayamdo amuktada langkhatnaragli magi thokpa onsinaraga haikibada ngairi dubo nakanda family spokesperson duna che amada khudakta namthoklaga purakli wai singado laizagi mamangda fathamlaktuna hairi Shija royal sinambiro karamna taduna karamna warep asi lawki haibagi wakhalda ngauringe nupadogi waduda laizagi alakle royal sin asi meraba manthandana paibani adubu ngasidi laiza oina lakpana puraktuna manakta leire khangaude laiza sumayamgi hatu matauda seldo ta paikhalaga order paper du nammi panthadana chedo kunjogi manakta mu pukhre order du makhutta paihalaga yam thuna photo khra lawi haunaruba tauda social media amadi press media da paudu yokre merabagi wai amada mayamno ke chenari bado ubada laisa hausikta khanglakpagum tawi magi mapuroibagi magunsi kayamuk yamna chawge haibado madi matha saraduna leplambadagi tapna from thakre kunjobu apam pamda mari yetpagi tanja fangdabana wafamsida yetlubagi thongna leitre mana karugi thoklamdai mikuptuda mamina laisida yinglammi achamba mit yingnate karim kathainaraga yinglambani mamon sunoklammi makoktu tapna nomladuna matawdo ataki matik hainadaba mit yingni laizabu singba mit yingni nangi sumatam lakhani hairamlibani adum oinamak masu handuna yengki usittana mikupsigi oinadi mana ngamle haiduna mifomdo amu hanna pangthokpagi warep lauramlaga mahai tamna thado thoknarakle laija su boiga tungda mangda thokminarakle wahang kaya ama hangi khali adubo matang chatre khalai khwaidagi ahanbada ma merababu uninglei courtagi thoraklaga konunglomda yam thuna lai konungi manung channa leiba oibana kuihaude yaurakpa hek changakpagi holduda mitsada phamobado ma hanna yinglamde makhoigi leifam tamna hobi chelei mana chengsilakpaga ningthemna thorakpaga chapchana khre royal doctor duso ningthemgi tungina duna thorakpada laisa pakhan hangi ningthem karigi doctor no kana ke dobo yaurage ningthem tamna noklaga
Yamungdo laihau kanna horakpa adugini temse hausi tikra pahorabani pakhatpiruno pakhatpiruno haiba wahaiduna hina pakhatkri haiduni laisa ani duda hanna yinglamda thongdu hanglaga prabab chansilakle haina Mairaba makut khudangduna maraibakta thamlaga hiptuna leirami nupido adumak tari pakhana chansilaktuna kauri yambo khonjel duda nupaso yinglei tumthabana tabana khutakta gyantai laisa oirambada mairaba nokmi tawrei hiptuna leirambada makhutna ngaklaga hogotna bohonai matawduda laisa changsilaga mairaba bo ngakpa yawi kangtholduda nga tharaga irinjana famkhre laisa su hanagum amu phamtharakli adubo mamitudi mairabada dumak yingli langtaknana matawduda nupadudi nokladuna hairi kaino mimit hingdubo Ekesu tawdise chin thirubaini laina waraiba phanna noklaso laisa yade masado khra hena changsilaga mairabagi khutto tamna pai kaisu tawde haigano khobak mayai se am sai nasasi su humangak tangaire ai kedoroge ambo wahaidudan mairaba adumo momon tawraga laisagi khutto mano oina pairakle mamitna mabu nushine yinglaga khumi inakta layo masangam debe khonjel duna amuke hena laisabu wahalle ngasidi ma marai tawningdre nokfet tawraga lerisidi adum laidoini mairaba pisumdo khangsuk sulei kaino yam romantic oiresina mina kallinge na muktana lei sola kansida sitiro nangisa kantak hairakpani saurang tawraga matawduda laisa nokladuna hairi kuina uzagi phanglundraba magi hongnabido adum laidoini haibasida karamba angle da romantic oirino bap ki dolan mayam ama nathanda pangsa sagatlaga yam nungaini hingbiri oire makoi samkhade ngakchage toramba nupado mamit law thorakle he hoju samkhya ko bayadre mi yang oiriba aibu khanubagi bai pusilakano pabung sanakya idau sanakya haibadi haine adu torokano ai hina desisa isa se khangan hanuraboi khalale laisa noklaga aduk yam hanuning jagana yambung hapchilaga yambung sanakya haire loire kaino madu mahapadane sana lebak si loiroidana mairabasu noklei hoida nupina ngamba nupana bo yaningi na marai tawba honabra kauninga ko aine yari ado aina ko honingba amadi leirine nangbo laisa kaino haibagum yinglei mairaba tapna da mairaba wahaiduda laisa suklaga pu hogotkhre hogot hairami rasi kangni ko yambung da kaina tasaktu kyam pakchade mairaba su phagi tawrubu hoibana nokhore laisa gi matawduda illiba wangkhai fido fatlaw tholaga ngayaki oina nakalamada thamkhre aduga mana he pamjana inba khongruma khumachuda mapal amubana hakpa masalai ina fido khawon olaga insili seliba phanek mapa naibidudi adumak seli atai mafam amatada chatana mairabagi nakta prapramu changsilaktuna phamungda famlere ai kidawra oge koknamura natraga champut putke chasira mairaba tawganu haibago mangaktu tapna hairi laisa makha tagi khanbani adubu phatlepi wahangkara hangningbani chimbal kang mangamdre matawduda mairaba laisa bu ngak yenglamlaga nokthoragle aina nang nusibe changsidi ko sija nangi wakhanla leiba wado khangbu paw hengamni madu karino hayura laisa ngakna aina kari khaliba kunjogi suspension matangda hangningi natro nangu madu khangingdabra hayone khalambadu mak hairakpaduda laisa muksu mami lauthoklaga yambong di kamai khangiba khalibane aiso kamaina khanginoana nang nusiman begira natraga sakfazaba khoigi oina tongana pithorakpa extra power ni haidoira wathi sekta yauriba kai nupano khangde kari nupano di khangde aiso nupabudi nupani sizagi nupa handamukti nokthorakle laisa do nokna hairi yarhi anabagi kemanjade naradi khadang do ngak pathan se mairabasu noklaga tumina muk leikre ngak asumi ko khara leramlaga nokpado khara taptharanga hairei
laisaba nungshina yenglaga mitna fawba kanna yengba pamudana khazik khazik yenglisida moigumbana wa kanna ngangba yabra atay atay da tumin leiraso nang sokpadik sukya yaroi mioi bai khoigi nungda sa mamam loi leibani aigidi leitabra khallubani adubu nahak thakta khangi nang soadi ai sa oli sija khwaidigi minungsi khangdaba sado phudorakpa khangaude mai singdu taraga thamoida peli haibabo chaina amadi fauri kari karamba chaina no kayamuk yamna chawthoraktuna mabu kayagi matik olakani haibadi khangde adubu sak udaba chaina do mahodi aduki matik kalli hairiba wahai singdo pakhum piba ngamde maduki mahot laisa mairabada tatu tatu yenglaga hairi chunadaba nungsiba wahai ama yambo nang nagano mabu tatu tatu yenglaga peri peri hairaklido taraga pungau hengau zakre yaton khazik una nok thorakli nupado non thaduna ngak noklaraga mamaido tapna haigalaga khumai pakhum ama marau tongna khumlai monghada tablapna nushini yenglakano sija nushibe helake tawi